Similar may amutaram noxeri, Loinana, Senelina, Nasi, Tagasagariva, video say, Generalina, Takoting Leptana, Tagasarpa, Kamiki Maru Oibasing, Madugi Matanga, Handaxi Wakching Ta, Amuk Yora, Vanina, Wakching Tagamuk, Mam Khangminasi Saidana, video Silokasavani. Hi, video say, I get subscriber, I get viewers singna, Adum, Nai Dunaleba, Adum video, money Haidana, Kanzaraga, Nasi video say, Lokasavani, Mayambu, Hanbada, Taram Noxeri, video say, Ning Khangminasi. Ta Tarani Toy Labasida. Quite the Maru with Tase, Wakching Tassin. I call me Basi, Tabung Balas the Hing Living a set. Yum Mama later, the Yum Chinway of Hawas Akotpa, winning Mungaktanim. The book I quina Takotpa Nuai by Yafuwa, Imungamo or Habitaragati, Gari Karam Torga, or getting have a say a quake, Gakana, Kanjilude. Other book Wakching Target, Taragani 20 Panba, Ibn Imunuge, Numit Ama, Laikon. Masila Pumatanda. Ibn Yaningba Yaningdaba Yumba Longi, Hono Lonchat, Janapatha, Kayam, a queen Nainagaduriba, Wakching Tasida. Ibn Bu, a quina Krum Jarga, Ibn Bu Latsarga, Ibn Bu Ninjarga. A quay even one chocolate panwaiba, yes, we can have a quilly knave. Other way, Ibn a palm with the Carino have a Kiaka, Kanjin Deva. Other mopo, Ibn Gi, Tasi or Pomarana, Ibn Bu Kalla Buhanabamatanda. Ibn Yaning by Yaning the Palm the Asugumukiase, a quick Nina Durivaneva, Ta Durivani, the Pa Durivanim. Maduna Maramwega, Sokopanoi by Yafa Immunis, Adamwega Durivani. As a Yam number Batani, Wakching Tasi, Ibn Imunugitani, Maramashinani, Yam Maru Batani Hadana, I hang Mayamda, Tamzaribus. Benanagasi, I hang the Tamzagaduriba Asina. Even Imunugi, Mahaki, Maram the Kiakana, Sanchin Leroy. Madudi Tasi goina, Sarana, a coin of Khangminasi, Saikaba, Tanaba, Sahideva, Silhideva, Momisakba, Tasi Make, Aduga Topakarasu Hapsale, Madudi, Ketu Lekunjangba, Aduga, Leshaleba, Haidana, Adugumba, Tabanko, Sugumba, Karasu, Queen Kanjin Beaba, Havidi, Lebak Towiaba, the Pukito Weaviadaba, Sigumbugi, Haitariko. Yanumaruiba, Amani Kanjaraga Masimus Hapsinjabni, Mam Yaminase, a hand that I have not Tanzagaduripse, Saikaba. Saikab say, Mayamadum Kangire, Madudi, Kanago Muyamana, Kotipaji, and Dragaso. I have a Papunumi, a Kalage, Hypertargadi, Padugi Saikabunumi, a Kanbaya have said them, some Ira line at them, Yamadum Kangire. Madudi highly Saikabunumi, Sida, I have no Karigumatava, Favamatoning, Karigumahana Dukanam Sangage, Yumama Sangage, at the port of Malay, Gari Malay, later Shugumba, and not Ragana, Kanagum Anga, Magim Mahimasing Tambaho Hange. Asigumba, the mere Pavama Tirapumatanda. Saikabunumi, Kanbaya, Tami Goina. Aduna Wakching Tagi in Saikabunumi, a home pyramid, a homasi, Irai, Tanga, no Maijing. Friday, Saturday, Sunday, Haribanumi, a homasi, Saikabunumi. Other I hang the Tamzaning Babana. Haidiba, Numit Ahomasida, when Yum Saba, Hobayaba, do me am the Haidiba. Other with Tawata Yum Saba, Kanagum Yum Sai, Habitaragadi, Madu the Arubama, where they had when Sigi life ki Yumamas have, I say, me and the Anirushun's having on the dear and Dum Hainer even. Aduna Yum Saba, Hobaytaragadi, Masimadi, a Kanghitanava, Kotipazi, Badum Sange. Adu Kanagumana, Hogi Habitaragadi, Wakching Tadiyati. Yum Saba, Hobiadim, Yum Sangava Suyati. Wakching Tasi, Masimahana, Tanzagiko, Mother Hana Saika, the Yum Saba, Obama, Mam Hadidana, Masiato Bataginico, having the Yaba Tagi, Matumina, Magin the meal, Pumatasia, Cadine. Adobo Wakching Tagi when the Yum Saba, Hobiati, Sangaba Suyati. Maramashinani, Aduga, Wakching Tagi when a Saika, Habitaragadi, Irai, Tanga, no Majing, Ahumasi, Saika Banamini. Matangisina, Tanabunamit. Tarabunumi say, a queen a Fabunumit in a longer day, Fatabunumi, Hiraga, Sukanga, Etare, Hariba, Tarabunumi, Sida Tawai Pamaziba, Loba, Pitopa, Sukumaka, Tonade, Aduga, Aruba Tabakom, Kiakana Tonade, Aduga, Loinana, Quena pot, a so bomb like you put Kahaitar, Sutanabunumisia, Kana Tona de Hitare. Aduna Hariba, Tanabunumi say, Masi Wakching Tagi, Waina, Wednesday, a Muslim Friday. Imzerisa, Irai. Irai saying as I say, Gabus Yawi. Tanaba the Suyawe. Aduna Sigimatang is someone of Victor of the Lagany, or the Saika of the Yargadi, Tanaba the Suyare Sikamaito one, Hibamla, Haitare. Aduna Saika of the Yaway, Targadi, Tanaba the Yarmo, Tanabaki, Patava dos, Purma, Koi Haitan Harame. Aduna Irachetum of Habarum Dudum Satrani Haitare. I would say Saika of the Yarmba, Nemise, Masitanabada,
ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯇꯥꯔꯝꯃꯤ ꯈꯜꯂꯣ ꯊꯕꯥꯟ ꯐꯠꯇꯕ ꯑꯃꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯆꯩ ꯀꯥꯕꯕꯨ ꯇꯥꯔꯒꯗꯤ ꯐꯠꯇꯕꯒꯤ ꯗꯣꯁ ꯄꯨꯝꯅꯃꯛ ꯀꯣꯛꯑꯦ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯅꯅꯦꯀꯣ ꯏꯔꯥꯏꯁꯦ ꯑꯗꯨꯝ ꯑꯐꯕꯔꯣꯝꯗ ꯆꯤꯡꯉꯦ ꯑꯗꯨꯅ ꯇꯥꯟꯅꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯋꯦꯅꯁꯗꯦꯁꯦ ꯃꯁꯤ ꯈꯔ ꯂꯨꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯥꯁꯤ ꯃꯥꯏꯀꯩꯁꯦ ꯑꯋꯥꯡ ꯃꯥꯏꯀꯩꯅꯤꯀꯣ ꯈꯥꯅ ꯁꯤꯕ ꯃꯥꯏꯀꯩ ꯍꯥꯏꯕꯅꯤꯀꯣ ꯊꯥꯁꯤ ꯃꯥꯏꯀꯩꯒꯤ ꯃꯇꯥꯡꯗ ꯑꯩ ꯆꯥꯎꯔꯥꯛꯄ ꯈꯔ ꯊꯝꯖꯒꯦꯀꯣ ꯊꯥꯅ ꯁꯤꯕ ꯃꯥꯏꯀꯩ ꯑꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯅꯔꯛꯏ ꯂꯝ ꯇꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯁꯥ ꯁꯟ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯌꯨꯝ ꯀꯩ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯑꯃꯗꯤ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯃꯇꯝꯗ ꯖꯇ꯭ꯔꯥ ꯎ ꯏꯟꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯊꯥꯅ ꯁꯤꯕ ꯃꯥꯏꯀꯩꯗ ꯇꯧꯅꯗꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤꯀꯣ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯖꯇ꯭ꯔꯥ ꯍꯨꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯎ ꯏꯟꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯥꯅ ꯁꯤꯕ ꯃꯥꯏꯀꯩ ꯍꯥꯏꯕꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩꯁꯦ ꯁꯣꯝꯗ ꯏꯟꯕ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯄꯤꯔꯝꯃꯦꯕ ꯃꯁꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯛꯆꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯁꯥꯕ ꯍꯧꯕ ꯈꯣꯠꯄꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯊꯥ ꯀꯌꯥꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯊꯥꯁꯤ ꯃꯥꯏꯀꯩꯁꯤ ꯂꯩꯗꯅ ꯊꯥꯁꯤ ꯃꯥꯏꯀꯩꯁꯤ ꯂꯩꯕ ꯃꯔꯝꯅ ꯁꯤ ꯑꯗꯨꯝ ꯄꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯖꯇ꯭ꯔꯥ ꯎ ꯏꯟꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯥꯅ ꯁꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯇꯧꯅꯗꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯁꯤꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯥꯁꯤ ꯃꯥꯏꯀꯩ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯝ ꯑꯔꯥꯞꯄ ꯆꯠꯊꯣꯛꯄ ꯌꯥꯔꯦꯛꯅꯕ ꯆꯠꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯒ ꯑꯗꯣꯝꯒꯤ ꯑꯋꯥꯡ ꯃꯥꯏꯀꯩꯔꯣꯝꯁꯤ ꯆꯠꯈ꯭ꯔꯒ ꯑꯗꯣꯝꯗ ꯌꯥꯔꯦꯛꯄ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯑꯁꯤꯁꯨ ꯀꯌా ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯅ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯤꯜꯍꯩꯗꯕ ꯂꯩ ꯁꯤ ꯀꯩ ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯑꯣꯏꯅ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯁꯦ ꯎꯁꯣꯏ ꯁꯣꯏꯖꯤꯟ ꯇꯦꯅꯧ ꯃꯥꯟꯕꯤ ꯍꯥꯏꯔꯤꯕ ꯑꯍꯨꯝ ꯑꯁꯦ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤꯀꯣ ꯑꯗꯨꯒ ꯆꯤꯜꯍꯩꯗꯕ ꯂꯩꯗ ꯂꯩꯔꯤ ꯑꯃꯁꯨꯡ ꯂꯩꯁꯪ ꯍꯥꯏꯔꯤꯕ ꯑꯅꯤ ꯑꯁꯤꯅꯤ ꯂꯩꯒꯤ ꯃꯇꯥꯡꯁꯦ ꯑꯩꯍꯥꯛꯅ ꯑꯗꯨꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯄꯟꯗꯨꯅ ꯂꯥꯛꯑꯦ ꯃꯗꯨꯗꯤ ꯂꯩ ꯆꯤꯟꯕꯒꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛ ꯀꯌꯥ ꯀꯟꯅ ꯆꯤꯟꯅꯗ꯭ꯔꯒꯁꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯆꯤꯟꯅꯔꯝꯃꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤ ꯂꯩꯁꯦ ꯑꯣꯏꯔꯣꯝꯗ ꯆꯤꯜꯂꯒꯅ ꯃꯥꯁꯦ ꯃꯄꯨ ꯄꯥꯟꯗ꯭ꯔꯤꯕꯅꯤ ꯌꯦꯠꯔꯣꯝ ꯆꯤꯜꯂꯒꯅ ꯃꯄꯨ ꯄꯥꯜꯂꯕꯅꯤ ꯈꯪꯅꯔꯤꯕꯅꯤ ꯂꯩꯗꯨꯒꯤ ꯃꯅꯝꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯔꯐ꯭ꯌꯨꯝ ꯀꯥꯏꯅ ꯆꯥꯏꯅꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯅ ꯂꯩꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯩ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯂꯩꯁꯤ ꯆꯤꯟꯅꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯌꯦꯠꯂꯣꯝꯗ ꯂꯩ ꯑꯁꯤ ꯆꯤꯜꯂꯝꯃꯒꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯒ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯀꯦ ꯇꯧꯔꯒꯁꯨ ꯌꯦꯠꯂꯣꯝꯗ ꯆꯤꯜꯂꯕꯅꯤꯅ ꯃꯍꯥꯛꯁꯤ ꯃꯄꯨ ꯄꯥꯜꯂꯦꯅꯦ ꯍꯥꯏꯕꯁꯦ ꯂꯥꯏꯅ ꯈꯪꯉꯦꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯀꯦ ꯇꯧꯔꯒꯁꯨ ꯈꯤꯇꯪ ꯃꯉꯣꯟꯗ ꯕ꯭ꯔꯦꯛ ꯑꯃ ꯐꯥꯏꯗꯅ ꯍꯥꯏꯕꯗꯤ ꯃꯁꯤ ꯍꯥꯏꯔꯨꯔꯒ ꯐꯠꯇ ꯈꯔ ꯂꯥꯛꯄ ꯌꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕ ꯃꯔꯝꯅ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯌꯦꯠ ꯑꯣꯏꯗꯁꯨ ꯆꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯅ ꯂꯩ ꯆꯤꯟꯕꯒꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯌꯥ ꯀꯟꯅ ꯆꯤꯟꯅꯗ꯭ꯔꯒꯁꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯤꯟꯅꯔꯝꯕ ꯃꯔꯝꯅ ꯃꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯌꯥꯕ ꯌꯥꯗꯕ ꯆꯤꯟꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯈꯔ ꯈꯥꯏꯗꯣꯛꯑꯝꯕꯗꯣ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯃꯊꯪꯒꯤꯁꯤꯅ ꯃꯛꯂꯣꯏ ꯆꯥꯛꯄ ꯊꯕꯥꯜ ꯃꯛꯂꯣꯏ ꯆꯥꯛꯄ ꯊꯕꯥꯜꯁꯦ ꯑꯔꯨꯕ ꯊꯕꯥꯜꯅꯤ ꯑꯩꯍꯥꯛꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯞꯇꯨꯅ ꯂꯥꯛꯆꯕꯅꯤ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯑꯣꯏꯅ ꯃꯛꯂꯣꯏ ꯆꯥꯛꯄ ꯊꯕꯥꯜ ꯑꯁꯤ 12ꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ 23ꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯅꯤ ꯑꯁꯤ ꯃꯛꯂꯣꯏ ꯆꯥꯛꯄ ꯊꯕꯥꯜꯅꯤ ꯃꯛꯂꯣꯏ ꯆꯥꯛꯄ ꯊꯕꯥꯜꯁꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤꯀꯣ ꯃꯛꯂꯣꯏ ꯆꯥꯛꯄ ꯊꯕꯥꯜ ꯑꯁꯤꯗ ꯑꯄꯣꯛꯄ ꯑꯉꯥꯡ ꯑꯁꯤ ꯃꯆꯤꯡ ꯃꯔꯤ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯁꯤꯗ ꯂꯨꯍꯣꯡꯂꯒꯗꯤ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯒꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯧꯕꯗꯤ ꯃꯍꯩ ꯆꯥꯒꯟꯗꯦ ꯅꯥꯍꯨꯠ ꯅꯥꯔꯤꯡ ꯇꯧꯔꯒꯅ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯇꯥꯗꯨꯅ ꯅꯥꯈ꯭ꯔꯒꯗꯤ ꯍꯤꯡꯒꯟꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯦꯕ ꯃꯔꯝ ꯑꯁꯤꯅ ꯌꯥꯝꯅ ꯂꯨꯕ ꯊꯕꯥꯜꯅꯤ ꯈꯜꯂꯒ ꯃꯁꯤꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯍꯥꯛꯅ ꯂꯦꯞꯇꯅ ꯍꯥꯞꯆꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯆꯃꯝꯅꯒꯗꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯍꯪꯗꯨꯅ ꯂꯥꯛꯆꯕꯅꯤꯀꯣ ꯃꯗꯨꯗꯤ ꯃꯛꯂꯣꯏ ꯆꯥꯛꯄ ꯊꯕꯥꯜ ꯑꯁꯤ 12ꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ 23ꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯅꯤ ꯑꯁꯤ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯅ 12ꯅꯤ ꯄꯥꯟꯕꯁꯦ ꯃꯁꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯇꯥꯔꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤ ꯑꯗꯨꯅ 12ꯅꯤ ꯄꯥꯟꯕꯁꯤ ꯃꯛꯂꯣꯏ ꯆꯥꯛꯄ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟ ꯏꯃꯣꯏꯅු ꯈꯨꯔꯨꯝꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃ ꯁꯨꯝ ꯃꯌꯥꯝ ꯇꯣꯏꯅ ꯍꯪꯉꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯛꯂꯣꯏ ꯆꯥꯛꯄꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝꯗꯤ ꯀꯥꯏꯗꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯃꯝꯅꯕ ꯑꯁꯤꯁꯨ ꯀꯣꯛꯅꯕ ꯍꯥꯏꯗꯅ ꯃꯇꯥꯡꯁꯤꯗ ꯑꯩ ꯍꯥꯞꯆꯤꯟꯖꯕꯅꯤ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯑꯣꯏꯅ ꯂꯩꯁꯥ ꯂꯩꯕ ꯅꯨꯃꯤꯠ ꯂꯩꯁꯥ ꯂꯩꯕ ꯊꯕꯥꯜ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯄꯥꯟꯕ ꯊꯕꯥꯜ ꯅꯨꯃꯤꯠꯇ ꯂꯩꯁꯥ ꯂꯩꯌꯦꯕ ꯅꯤꯅꯤ ꯄꯥꯟꯕ ꯋꯥꯛꯆꯤꯡꯒꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯁꯤꯗ ꯌꯨꯝ ꯁꯥꯕꯒꯤ ꯎꯈꯣꯡ ꯌꯨꯡꯕ ꯎꯈꯨꯜ ꯇꯧꯕ ꯌꯨꯝꯒꯤ ꯌꯨꯝꯐꯝ ꯊꯣꯟꯕ ꯌꯨꯝ ꯁꯥꯕꯒꯤ ꯖꯇ꯭ꯔꯥ ꯎꯔꯦꯞ ꯍꯨꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯍꯩꯗꯦ ꯂꯩꯁꯥ ꯂꯩꯕ ꯅꯨꯃꯤꯠꯇ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯀꯣ ꯂꯩꯄꯥꯛ ꯇꯧꯕ ꯖꯇ꯭ꯔꯥ ꯇꯧꯗꯨꯅ ꯂꯝ ꯇꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯍꯩꯗꯦ ꯅꯥꯃꯨꯡꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯦꯕ ꯂꯩꯁꯥ ꯂꯩꯕ ꯅꯨꯃꯤꯠꯁꯦ ꯍꯥꯏꯔꯤꯕꯁꯤ ꯋꯥꯛꯆꯤꯡꯒꯤ ꯅꯤꯅꯤ ꯄꯥꯟꯕꯅꯤꯀꯣ ꯃꯁꯤꯗ ꯑꯩꯍꯥꯛꯅꯁꯨ ꯃꯃꯥꯡꯗ ꯑꯗꯨꯝ ꯄꯟꯖꯔꯦ ꯋꯥꯛꯆꯤꯡ ꯊꯥꯁꯤ ꯌꯨꯝ ꯁꯥꯕ ꯍꯧꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯄꯟꯖꯔꯦꯀꯣ ꯑꯗꯣ ꯌꯨꯝ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯁꯤꯗ ꯄꯜꯂꯤꯁꯤꯗꯤ ꯊꯥ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯝ ꯂꯩꯁꯥ ꯂꯩꯕ ꯅꯨꯃꯤꯠꯁꯤ ꯑꯗꯨꯝ ꯌꯥꯎꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯤ
ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯄ ꯌꯥꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯤꯅꯤ ꯄꯥꯟꯕꯁꯤꯗ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯂꯩꯄꯥꯛ ꯇꯧꯕ ꯖꯇ꯭ꯔꯥ ꯇꯧꯗꯨꯅ ꯂꯝ ꯇꯨ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄ ꯇꯧꯕ ꯑꯁꯤꯒꯨꯝꯕꯁꯦ ꯅꯥꯃꯨꯡꯉꯤ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕꯗ ꯀꯤꯇꯨ ꯂꯩꯈꯨꯟ ꯆꯪꯕ ꯍꯥꯏꯗꯅ ꯑꯃ ꯍꯥꯏꯔꯝꯃꯤꯀꯣ ꯃꯁꯤꯅ ꯇꯔꯨꯛꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯅꯤ ꯑꯁꯦ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯑꯣꯏꯅ ꯀꯦꯇꯨ ꯂꯩꯈꯨꯟ ꯆꯪꯕ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯅꯤꯁꯤ ꯑꯣꯏꯌꯦꯕ ꯃꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯧꯖꯤꯛꯀꯤꯗꯨꯒꯤ ꯔꯤꯖꯜ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯌꯨꯝ ꯁꯥꯕꯒꯤ ꯎꯈꯣꯡ ꯌꯨꯡꯕ ꯎꯈꯨꯜ ꯇꯧꯕ ꯌꯨꯝꯒꯤ ꯌꯨꯝꯐꯝ ꯊꯣꯟꯕ ꯌꯨꯝ ꯁꯥꯕꯒꯤ ꯖꯇ꯭ꯔꯥ ꯎꯔꯦꯞ ꯍꯨꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯍꯩꯗꯦ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕꯩ ꯂꯩꯁꯥꯂꯕꯗꯨꯒ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯦꯇꯨ ꯂꯩꯈꯨꯟ ꯆꯪꯕ ꯊꯕꯥꯟꯁꯦ ꯍꯥꯏꯕꯗꯤ ꯇꯔꯨꯛꯅꯤ ꯄꯥꯟꯕ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯅꯤꯁꯤꯗ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯂꯩꯄꯥꯛ ꯇꯧꯕ ꯖꯇ꯭ꯔꯥ ꯇꯧꯗꯨꯅ ꯂꯝ ꯇꯨ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤꯅꯤ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯈꯔ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯖꯔꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯔꯗ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯔꯛꯄ ꯍꯧꯔꯕꯅꯤ ꯍꯥꯏꯕꯗꯤ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯊꯥꯒꯠꯂꯛꯑꯣ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯊꯥꯒꯠꯂꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯍꯪꯅꯔꯛꯄ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯩꯍꯥꯛꯅꯁꯨ ꯊꯥꯒꯠꯂꯒꯦ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯖꯔꯒ ꯚꯤꯗꯤꯑꯣꯁꯤ ꯂꯧꯈꯠꯆꯕꯅꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯆꯔꯤꯕ ꯊꯝꯖꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛ ꯌꯥꯝ ꯈꯪꯍꯩꯗꯅ ꯊꯝꯖꯕ ꯅꯠꯆꯗꯦ ꯑꯩꯍꯥꯛꯅ ꯈꯔ ꯇꯥꯟꯅꯖꯔꯨꯕ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯈꯔ ꯄꯥꯖꯔꯨꯕ ꯂꯥꯏꯔꯤꯛ ꯈꯔꯗꯒꯤ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯒꯅꯤ ꯈꯜꯂꯒ ꯚꯤꯗꯤꯑꯣꯁꯤ ꯂꯧꯈꯠꯆꯕꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ